Manipuri wari pambi senena pumnamakpu taram nokjari ngasi amuk anaubu wari masa ama miyamda kudol tamjari wari masa sigi maming mi oina hingu haibasini wari masa sigi aiba Mayengbam Premchandrani taminarasi Lukhrabi Chandra Kangnalni mahak lairikti ayona tamsilure thabakti fangde awaba amotpa thabaksu suningde lairik tamlibani haidana khutcha haibagi sinpham amatasu paihaude haihaude karino tawgadaba mahak ngauchatnari kari gumbada mondrang sanaduna awaba pumba loina kauthoknaba honai taibangda asengbamak oidrabasu wakhaldi nungaidana ngaihaktangda oirabasu mahak masabu mondrang mapini mahaijai mang nungairabadi wakhalsu nungai adubu mangdi nungaiba mangningi haiduna hekta mangba yabrane aduna mahak mondrang sanai mahak kumba maraibaksu laitaba katandadi mondrang sanabase sida hidakni naken thada waksingi nongni amuksu wanguroi amagum punsigi wahanthok karino haina pungningi a laikha yauna lupthaduna thiruri punsi haibase awa nungai anigi iselni amuksu mathanta hangjai punsigi nungaiba haibadusu karino mahakki wakhalna lamba pangde nongma laikaigi makok sanaba ahal amana haiki punsigi nungaiba haibado karino aisu thiki pisak fiklingai angang oiringai aise pakhang yamna faningki prap chahuningki koiga chomhaningki pakhangga oiradi nungaini da khanki laisabiga koinabado yamna satningki matam khonglei matung inna pakhangdi farakle adubu karibu nungaigadabano laita lairagi awama isalakta koibaga sangkhide pakhang panggang onki thamoina koidajabi kaya chinbal kangba fawbu ngamdana taksita sonduna laihawi amuksu khalakki punsigi nungaibasibu yumban punsi sira laibakta tamlamlabi nupi ama thire yum pale adubu nungaibadi hairunu kharai khangkide hingnaba honabada ana ayek asi ana isa singi sena sanaba mahi masin tamnaba thoba honabada nungaiba haibado karino khangdana ahal oisilakle asadi loiba naide ahal su oirabanina isa imaugi sebada isu singi kumaida ingna pothaba haibaduni amuk khalakle adubu oiribasini masibu punsigi nungaiba haibadura khangde isa sing imau sing nongmagi mitop asum oirai mau maseldagi tharumgi lal isa sing su nak lepnaduna fangamdraba tanglaba taibang mioi pokki nungaibadubu masira punsigi awabasidi loiba khak ngairamdre khangle haujikti punsise asumna asum loikragani masini punsi taibang mapok se aroibada ipu laiwa ama takpiramge punsigi nungaibu fange hairabadi penthokkadabani penthokpa haigadabani penthoku laibakta tamlamba khuding thauna fana mayong yana khangu madutada nungaiba haibado fangani wafamse mahak yaningabagum tawrai punsigi wahanthok asumna pirai punsi haibabu oiribasini hinglibasini asum panghing hingba siba ngaiba amuksu samamnarai punsi sibu siba haibasira wahang amagi paukum ama paukumdugi amuk wahang paukum loiba khak naide masado itan tharai hingba phawba tansilai hingbagi mayai phawba mangsilai mahakne hinglibase karigino mahakki punsigi pandamsina karino mafam marang amata khanglakti lamthungpham khangdana nausu tekraba hinau amagum adum tauthari punsi selaksida atamagat amambada mangal ama fanglabagumi thok hek sidokpa thauri yalagara hu charagara akanba marai tawri pungingna amuk mathanata sijaba haibasidi kok chakpa singtana tawbani sajaina set kalakpagum khangpret khangi asangba sor ama hondoi makoksu kanna ngaurai mamit chejet amuk oisinduna khangi thoibado phadok takre haini
ꯀꯅꯥꯅꯣ ꯊꯣꯏꯕ ꯍꯥꯏꯕꯣ ꯃꯥꯗꯤ ꯀꯔꯤꯒꯤ ꯊꯣꯏꯕ ꯈꯪꯗꯕ ꯍꯩꯕꯣꯡꯈꯣꯡꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯍꯩꯀꯣꯜꯗ ꯇꯝꯃꯤꯟꯅꯔꯛꯄꯗꯣ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤ ꯄꯩꯁꯥ ꯅꯝꯕꯖꯥꯠꯅꯤ ꯊꯕꯛꯁꯨ ꯑꯣꯏꯗ꯭ꯔꯕ ꯄꯩꯁꯥꯁꯨ ꯍꯟꯗꯣꯛꯄꯤꯗ꯭ꯔꯕ ꯃꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯟꯇ꯭ꯔꯤꯗꯣ ꯊꯥꯡꯅ ꯊꯤꯜꯂꯦ ꯍꯥꯏꯅꯦ ꯃꯟꯇ꯭ꯔꯤꯗꯨꯗꯤ ꯀꯔꯤꯁꯨ ꯁꯣꯛꯇꯦ ꯍꯥꯏꯗ ꯁꯦꯝ ꯆꯥꯅꯕ ꯃꯀꯨ ꯈꯣꯛꯄꯒꯤ ꯊꯥꯡ ꯃꯆꯥꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯔꯥꯜ ꯍꯦꯛꯇ ꯁꯤꯖꯤꯟꯕꯤꯕ ꯖꯥꯠꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯉꯝꯕꯅꯤꯗꯅ ꯂꯩꯕꯥꯛꯁꯦ ꯃꯈꯣꯏꯅ ꯄꯥꯜꯂꯤꯕꯅꯤꯅꯦ ꯃꯍꯥꯛ ꯊꯣꯏꯕꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯕ ꯉꯝꯗꯦ ꯅꯣꯡꯃ ꯅꯃꯤꯠ ꯀꯣꯊꯣꯛꯂꯒ ꯏꯃꯤꯠꯇ ꯍꯥꯞꯀꯦ ꯍꯥꯏꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝ ꯂꯩꯕꯅꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯆꯠꯅꯕꯤ ꯌꯥꯎꯕ ꯇꯥꯏ ꯃꯇꯝꯁꯤꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯁꯤꯗ ꯇꯤꯟꯕ ꯇꯥꯏ ꯆꯠꯅꯕꯤ ꯍꯥꯏꯕꯗꯤ ꯅꯪꯁꯤꯗꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯆꯠꯇꯨꯅꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯍꯥꯕꯤ ꯖꯥꯕꯤ ꯂꯧ ꯌꯣꯟꯕꯔꯥ ꯏꯪꯈꯣꯜ ꯌꯣꯟꯕꯔꯥ ꯂꯨꯄꯥ ꯀ꯭ꯋꯥꯒꯣꯛ ꯑꯉꯝꯕꯁꯤꯡꯒꯤ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯀꯠꯄ ꯇꯥꯏ ꯃꯗꯨꯇꯗ ꯁꯤꯗ ꯄꯥꯟꯗꯧꯅꯤ ꯅꯣꯛꯃꯤ ꯊꯣꯏꯕꯅ ꯈꯨꯝꯂꯛꯈꯤ ꯆꯨꯝꯃꯤꯅꯤ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯍꯧꯅꯕꯤ ꯇꯧꯔꯒꯦ ꯆꯕꯥꯟ ꯊꯥꯗ꯭ꯔꯤꯕ ꯃꯈꯩ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯃꯃꯤꯠꯇ ꯑꯃꯨꯕ ꯅꯣꯡꯍꯧꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕ ꯑꯇꯤꯌꯥꯒꯨꯝ ꯄꯨꯝꯃꯝ ꯃꯝꯂꯕ ꯊꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯔꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯌꯦꯛꯁꯤꯡ ꯀꯥꯞꯊꯣꯔꯛꯂꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯨꯕꯨ ꯃꯁꯤꯔꯥ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯃꯁꯥ ꯄꯨꯝꯕ ꯑꯁꯥꯎꯕꯅ ꯂꯥꯛꯍꯜꯂꯛꯏ ꯑꯏꯪꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯑꯃꯨꯛ ꯊꯛꯆꯤꯜꯂꯤ ꯑꯁꯥꯎꯕ ꯐꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯨꯡꯁꯦꯟ ꯌꯦꯡꯉꯨ ꯍꯥꯏꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯡꯁꯦꯜ ꯑꯃꯨꯛ ꯌꯦꯡꯕ ꯇꯥꯔꯤꯕ꯭ꯔꯣ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯄꯥꯝꯂꯛꯏ ꯀꯥꯎꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯕ ꯃꯣꯟꯗ꯭ꯔꯪ ꯑꯃ ꯁꯥꯟꯅꯕ ꯄꯥꯝꯂꯛꯏ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯅꯤꯡꯂꯛꯏ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯆꯦꯠꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯃꯍꯥꯛ ꯐꯝꯕꯥꯜ ꯂꯥꯡꯂꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯅ ꯅꯥꯛ ꯌꯦꯠ ꯆꯥꯃꯣꯔ ꯊꯧꯒꯜ ꯇꯧꯔꯤ ꯃꯄꯥ ꯂꯩꯇꯅ ꯅꯤꯡꯊꯤꯖꯔꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯃ ꯃꯍꯥꯛꯀꯤ ꯑꯣꯏꯗ ꯉꯥꯟꯊꯣꯏꯔꯤ ꯁꯅꯥꯇꯣꯝꯕꯤ ꯂꯩꯃꯔꯦꯝꯕꯤ ꯁꯅꯥꯇꯣꯝꯕꯤ ꯉꯁꯥꯏ ꯑꯌꯨꯛ ꯁꯅꯥꯇꯣꯝꯕꯤꯗꯣ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯗ ꯆꯪꯂꯛꯂꯝꯃꯤ ꯂꯨꯍꯣꯡꯕ ꯆꯍꯤ 2-3 ꯁꯨꯔꯕꯁꯤ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯤ ꯀꯔꯤꯅꯣ ꯋꯥꯁꯛ ꯑꯃ ꯀꯣꯛꯄꯤꯌꯨ ꯍꯥꯏꯖꯅꯤ ꯅꯪꯕꯨ ꯈꯔ ꯀꯧꯕꯤꯌꯣꯅ ꯃꯅꯝꯃꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯀꯝꯗꯧꯕ ꯋꯥꯗ ꯍꯦꯛ ꯇꯥꯕꯗ ꯃꯍꯥꯛ ꯅꯣꯛꯅꯤꯡꯈꯤ ꯀꯂꯛꯇꯨꯝ ꯇꯦꯟꯈꯤ ꯁꯔꯤ ꯋꯥꯁꯛ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯍꯦꯟꯕꯇ ꯌꯦꯡꯗꯨꯅ ꯃꯔꯥꯏꯕꯛ ꯐꯕ ꯀꯅꯥꯒꯤ ꯅꯥꯞꯄꯒꯤ ꯅꯥꯁꯣꯝ ꯁꯦꯝꯈ꯭ꯔꯕꯤ ꯁꯅꯥꯇꯣꯝꯕꯤ ꯋꯥꯁꯛ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯕ ꯃꯁꯤꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯂꯥ ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯏ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯇꯥꯡꯖꯕꯤ ꯎꯔꯤꯅ ꯑꯄꯥꯝꯕ ꯎꯄꯥꯜ ꯈꯟꯗꯨꯅ ꯌꯦꯠꯆꯈꯤꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯑꯃꯨꯛꯁꯨ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯏ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯝꯕꯤ ꯑꯗꯨꯉꯩꯒꯤ ꯁꯅꯥꯇꯣꯝꯕꯤꯗꯨꯅꯤ ꯃꯍꯥꯛ ꯎꯍꯩ ꯄꯥꯟꯗ꯭ꯔꯕ ꯍꯩꯄꯥꯜ ꯂꯩꯔꯥꯡ ꯁꯥꯠꯇ꯭ꯔꯕ ꯂꯩꯄꯥꯜꯒꯤ ꯆꯅꯐꯝꯕꯨ ꯀꯔꯤꯅꯣ ꯀꯩꯗꯅꯣ ꯃꯃꯥ ꯑꯣꯏꯕ ꯉꯝꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯐꯨꯠꯇꯣ ꯆꯥꯡꯖꯧ ꯄꯥꯈꯠꯂꯛꯏ ꯃꯍꯥꯛꯅ ꯈꯨꯝꯈꯤ ꯃꯔꯨꯞ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯁꯔꯤ ꯋꯥꯁꯛꯇꯣ ꯀꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤꯇ ꯑꯣꯏꯔꯁꯅꯨ ꯃꯊꯃꯣꯏꯗꯣ ꯑꯣꯝꯆꯥꯛꯅꯔꯛꯏ ꯋꯥꯃꯩꯒꯨꯝ ꯃꯤꯂꯨ ꯅꯥꯄꯣꯝ ꯑꯅꯤꯁꯨ ꯄꯤꯇꯅ ꯊꯨꯝꯍꯠꯂꯝꯂꯦ ꯀꯥꯏꯔꯕ ꯃꯊꯃꯣꯏꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯂꯛꯏ ꯍꯦ ꯄꯤꯔꯥꯡ ꯅꯪꯅ ꯀꯔꯤꯒꯤ ꯆꯤꯟꯊꯔꯤꯕ ꯀꯅꯥꯒꯤꯗꯃꯛꯅꯣ ꯀꯅꯥ ꯃꯁꯨꯡꯂꯥꯡꯒꯤꯗꯃꯛꯇꯅꯣ ꯅꯪꯒꯤ ꯃꯃꯜꯕꯨ ꯀꯔꯤꯅꯣ ꯍꯤꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯌꯦꯡ ꯌꯦꯡꯏ ꯑꯅꯧꯕ ꯁꯛꯇꯝ ꯑꯃꯠꯇ ꯐꯪꯗꯦ ꯃꯁꯥꯗꯣ ꯀꯔꯤꯃꯠꯇ ꯍꯩꯅꯤꯡꯕ ꯄꯣꯛꯇꯦ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯄꯣꯊꯤ ꯄꯣꯠꯀꯨꯝ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯛꯏ ꯃꯁꯥꯃꯛꯄꯨ ꯀꯥꯆꯤꯟꯗ ꯊꯥꯡꯂꯤꯕ ꯃꯤꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯈꯜꯂꯛꯏ ꯁꯣꯔꯁꯨ ꯑꯁꯨꯝ ꯐꯨꯟꯖꯤꯜꯂꯛꯏ ꯑꯆꯤꯛꯄ ꯀꯥ ꯑꯁꯤꯗ ꯃꯍꯥꯛ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯕ ꯄꯥꯝꯂꯛꯇꯦ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯟꯊꯅꯤꯡꯗ꯭ꯔꯦ ꯃꯐꯤ ꯇꯟꯍꯣꯡ ꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯏ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯜꯂꯕ ꯌꯨꯝꯗꯨꯕꯨ ꯑꯉꯥꯎꯕꯒꯨꯝ ꯍꯥꯡꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯑꯇꯤꯌꯥꯒꯤ ꯏꯄꯥꯛꯇ ꯂꯁꯤꯡ ꯃꯄꯣꯜꯒꯨꯝ ꯏꯆꯥꯏ ꯆꯥꯏꯅ ꯃꯆꯤꯗ ꯇꯥꯎꯔꯤꯕ ꯑꯉꯧꯕ ꯂꯩꯆꯤꯜ ꯁꯪꯕꯥꯟꯅꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯃꯤꯠꯐꯝ ꯍꯣꯡꯉꯝꯗ꯭ꯔꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯗꯤ ꯃꯅꯤꯡꯇꯝꯅ ꯄꯥꯏꯕꯒꯤ ꯁꯛꯇꯝꯗꯨꯅꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯆꯦꯛꯂꯥꯁꯤꯡꯒꯨꯝ ꯃꯅꯤꯡꯇꯝꯅ ꯄꯥꯏꯅꯤꯡꯂꯛꯏ
ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯀꯔꯤ ꯊꯕꯛꯅꯣ? ꯃꯍꯥꯛ ꯈꯪꯗꯦ꯫ ꯂꯝꯊꯨꯡꯐꯝ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯁꯨꯝ ꯆꯠꯄꯅꯤ ꯄꯪꯆꯠꯇ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯈꯣꯡꯆꯠ ꯑꯃꯅꯤ, ꯄꯟꯊꯨꯡꯐꯝ ꯂꯩꯇꯕ, ꯂꯝꯊꯨꯡꯐꯝ ꯈꯪꯗꯕ꯫ ꯑꯩꯒꯤ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦꯗ꯫ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯁꯠ ꯁꯣꯟꯗꯣꯛꯈꯤ꯫ ꯑꯃꯨꯛ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯥꯔꯝꯒꯗ꯭ꯔꯥ? ꯇꯨꯡꯃꯥꯡ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯑꯁꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯊꯟꯇ ꯑꯉꯥꯎꯕꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯅꯧꯕ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇꯦ, ꯏꯐꯛ ꯐꯛꯆꯤꯜꯂꯤ꯫ ꯈꯜꯂꯨꯕ ꯑꯃꯠꯇ ꯐꯣꯜ ꯇꯥꯗꯦ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯔꯦꯝ ꯑꯃꯒꯨꯝ ꯈꯜꯂꯛꯏ꯫ ꯃꯉꯣꯟꯗꯒꯤꯗꯤ ꯀꯩꯊꯦꯜꯗ ꯆꯦ ꯈꯨꯜꯂꯤꯕ ꯑꯉꯥꯎꯕ ꯏꯕꯣꯆꯧꯕꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯕ꯭ꯔꯥ? ꯑꯃꯅ ꯑꯃꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯗꯅ ꯂꯝꯕꯤ ꯆꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯁꯤꯡꯗꯣ ꯍꯟꯒꯠꯅ ꯌꯦꯡꯂꯨꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯤꯁꯤꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯤꯡꯁꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯛ ꯅꯨꯡꯖꯥꯅꯔꯤꯕ, ꯏꯆꯥꯝ ꯆꯥꯝꯂꯤꯕ, ꯀꯔꯤꯒꯤ ꯃꯔꯨ ꯂꯨꯛꯂꯤꯕ ꯄꯣꯠ ꯑꯃꯅ ꯅꯟꯊꯔꯛꯂꯕꯒꯨꯝ? ꯃꯍꯥꯛꯅ ꯎꯅꯤꯡꯏ ꯍꯔꯥꯎ ꯇꯌꯥꯝꯂꯕ, ꯃꯣꯃꯣꯟ ꯇꯧꯕ, ꯃꯉꯥꯜ ꯂꯩꯕ ꯃꯥꯏꯊꯣꯡ ꯑꯃꯇꯪꯗ ꯑꯣꯏꯔꯕꯁꯨ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯗꯥꯏ? ꯈꯜꯂꯤ, ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯂꯕꯗꯤ ꯃꯍꯥꯛꯁꯦ ꯅꯤꯡꯕꯁꯦ ꯁꯣꯏꯗꯅ ꯊꯨꯡꯂꯝꯒꯗꯕꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯉꯝꯂꯛꯇꯦ꯫ ꯁꯤꯗꯤ ꯁꯤꯔꯝꯗ꯭ꯔꯤꯗꯅ ꯂꯛꯅꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯨꯏ꯫ ꯃꯈꯣꯏ ꯏꯃꯥꯅ ꯅꯣꯡꯃ ꯃꯍꯥꯛꯄꯨ ꯁꯤꯕꯤꯗꯕ ꯃꯤꯅꯨꯈꯥꯡ ꯍꯥꯏꯅ ꯆꯩꯈꯤꯕꯗꯣ ꯃꯗꯨꯗꯒꯤꯅꯤ ꯋꯥꯍꯩꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤꯕ꯫ ꯐꯥꯒꯤ ꯑꯣꯏꯅ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗ ꯍꯪꯅꯩ꯫ ꯍꯤꯡꯖꯔꯤ ꯃꯔꯨꯞ꯫ ꯃꯔꯨꯞꯇꯨꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ꯫ ꯁꯤꯕꯤꯗꯕ ꯃꯤꯅꯨꯡꯈꯥꯡ ꯑꯣꯏꯅ ꯃꯥꯡꯒꯣꯜ ꯖꯥꯎꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ? ꯃꯥꯡꯒꯣꯜꯗ ꯆꯥꯎꯔꯒ ꯂꯩꯔꯕ ꯖꯥꯠꯂꯥ? ꯌꯧꯔꯛꯑꯦ ꯌꯧꯔꯛꯑꯦ꯫ ꯅꯅꯥꯏ ꯇꯣꯂꯝꯃꯨ ꯈꯣꯡꯂꯩ ꯈꯖꯤꯛ ꯊꯦꯡꯈ꯭ꯔꯦ, ꯋꯥꯔꯧꯕꯤꯔꯣꯏ꯫ ꯌꯧꯔꯛꯄꯒ ꯍꯦꯛ ꯄꯥꯛꯊꯔꯛꯄꯤꯅꯤ ꯃꯍꯥꯛꯁꯨ꯫ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯨꯡꯁꯤꯈ꯭ꯔꯕ ꯆꯥꯅꯈ꯭ꯔꯕ ꯆꯨꯍꯤ ꯃꯔꯨꯞꯅꯤ ꯃꯈꯣꯏ꯫ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯂꯣꯊꯔꯗꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯇꯉꯥꯡ ꯇꯉꯥꯡꯂꯕ ꯀꯣꯔꯧ ꯍꯟꯕꯅ ꯅꯣꯡꯆꯨꯞ ꯆꯤꯡꯁꯥꯡ ꯄꯔꯦꯡꯒꯤ ꯅꯥꯄꯣꯝꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈꯤꯕꯗꯣ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯂꯦ ꯀꯝꯗꯧꯕ? ꯍꯥꯄꯨꯗ ꯇꯥꯔꯕ꯭ꯔꯣ ꯉꯁꯤꯁꯤꯕꯣ? ꯑꯃꯅ ꯇꯟꯈꯨꯝ ꯈꯨꯝꯂꯛꯏ꯫ ꯆꯠꯁꯤ꯫ ꯀꯗꯥꯏꯗ? ꯈꯨꯟꯗ꯫ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯑꯊꯟꯕ ꯌꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯀꯨꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯒ꯭ꯂꯥꯁ ꯀꯌꯥ ꯁꯨꯔꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ꯫ ꯃꯁꯤꯡꯁꯨ ꯄꯥꯔꯨꯗꯦ꯫ ꯄꯪꯊꯛꯇ ꯊꯛꯆꯤꯜꯂꯤ꯫ ꯅꯤꯁꯥꯁꯨ ꯐꯖꯅ ꯄꯥꯟꯈꯠꯂꯛꯏ꯫ ꯌꯨ ꯊꯛꯄ, ꯒꯟꯖꯥ ꯊꯛꯄ, ꯁꯝꯅ ꯅꯤꯁꯥ ꯆꯥꯕ, ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯊꯛꯂꯦ, ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯦ꯫ ꯏꯃꯥꯅ ꯄꯥꯝꯖꯗꯕ ꯍꯥꯏꯕꯗೋ ꯑꯩ ꯑꯣꯏꯔꯦ꯫ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯏꯃꯥꯅꯗꯤ ꯃꯆꯥ ꯑꯩꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯃꯤ ꯑꯣꯏꯅ ꯍꯤꯡꯍꯟꯅꯤꯡꯉꯤ, ꯃꯤ ꯑꯣꯏꯅ꯫ ꯃꯔꯨꯞ ꯅꯪꯁꯨ ꯏꯃꯥ ꯕꯥꯖꯤꯅ ꯑꯐꯕ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯂꯝꯒꯅꯤ, ꯑꯥꯁꯥ ꯇꯧꯔꯝꯒꯅꯤ꯫ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯆꯧꯕ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯆꯧꯕ ꯃꯤ ꯑꯃꯃꯝ ꯁꯣꯏꯗꯅ ꯑꯣꯏꯍꯟꯅꯤꯡꯂꯝꯒꯅꯤ꯫ ꯑꯣꯏꯍꯟꯅꯤꯡꯂꯝꯂꯣꯏꯗ꯭ꯔꯥꯅꯦ? ꯍꯣꯏꯅꯦ, ꯀꯣꯏꯊꯣꯛꯀꯅꯨꯅꯦ, ꯃꯌꯥꯡꯗ ꯁꯠ ꯍꯥꯏꯌꯨ꯫ ꯃꯔꯣꯜ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯏꯃꯥꯅ ꯇꯝꯕꯤꯔꯛꯈꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯑꯆꯨꯝꯕ ꯇꯧ, ꯑꯆꯨꯝꯕ ꯆꯠꯂꯨ, ꯑꯐꯕ ꯑꯣꯏꯌꯨ, ꯑꯐꯕ ꯇꯧ, ꯊꯧꯖꯥꯜ ꯍꯩꯌꯨ꯫ ꯏꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯈꯤ ꯐꯖꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃ, ꯑꯆꯨꯝꯕ, ꯐꯖꯕ, ꯅꯨꯡꯁꯤꯕꯒꯤ ꯃꯥꯂꯦꯝ ꯑꯃ ꯂꯤꯕꯤꯈꯤ꯫ ꯊꯧꯖꯥꯜ ꯍꯩꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯑꯈꯥꯡ ꯀꯟꯕ, ꯊꯧꯅꯥ ꯐꯕ, ꯑꯔꯪꯕ ꯋꯥꯈꯜ, ꯄꯨꯟꯁꯤꯒꯤ ꯑꯋꯥꯡꯕ ꯐꯤꯗꯝ ꯆꯦꯜꯂꯕ ꯑꯆꯧ ꯑꯆꯧꯕ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯕ ꯐꯤꯗꯝ ꯆꯦꯜꯂꯕ ꯑꯆꯧ ꯑꯆꯧꯕ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ, ꯊꯃꯣꯏꯕꯨ ꯃꯆꯨ ꯁꯪꯕꯤꯈꯤ꯫ ꯃꯔꯨꯞ, ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯁꯤꯒꯤ ꯆꯟꯅꯐꯝꯕꯨ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯄꯨ ꯑꯆꯨꯝꯕꯒꯤ ꯃꯐꯝ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯑꯆꯨꯝꯕꯒꯤ ꯃꯐꯝ? ꯃꯍꯥꯛꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯇꯨꯅ ꯁꯟꯗꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯇꯦ꯫ ꯑꯆꯨꯝꯕꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ꯫ ꯑꯆꯨꯝꯕꯒꯤ ꯃꯐꯝ ꯂꯩꯇꯦ꯫ ꯃꯁꯤꯗꯅꯤ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯈꯜꯂꯛꯂꯤꯕ꯫ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯅꯥꯎꯌꯣꯛ ꯅꯥꯀꯣꯟꯕꯤꯔꯛꯄꯗ ꯀꯗꯥꯏꯗꯅꯣ ꯑꯃ ꯁꯣꯏꯔꯛꯂꯕ꯭ꯔꯥ? ꯑꯩꯈꯣꯏꯗ ꯂꯧꯅꯝ ꯅꯝꯊꯥꯛ, ꯆꯤꯔꯣꯜ ꯈꯥꯔꯣꯜ, ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯀꯔꯤꯒꯤ ꯇꯝꯕꯤꯔꯝꯗ꯭ꯔꯤꯕꯅꯣ? ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯂꯒ ꯅꯉꯣꯟꯗ ꯍꯥꯞꯄꯨ, ꯑꯉꯝꯕ ꯁꯦꯠꯇꯨꯅ ꯆꯥꯎ, ꯀꯔꯤꯒꯤ ꯍꯥꯏꯕꯤꯔꯝꯗ꯭ꯔꯤꯕꯅꯣ? ꯑꯁꯤꯅꯤ꯫ ꯒ꯭ꯂꯥꯁ ꯑꯃꯒ ꯑꯃꯨꯛ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯊꯛꯆꯤꯟꯈꯤ꯫ ꯑꯃꯃꯨꯛ ꯊꯣꯛ ꯑꯣꯛꯂꯩ꯫ ꯂꯩꯕꯥꯛꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ, ꯄꯨꯃꯥꯡ ꯃꯥꯡꯉꯦ,
ꯄꯨꯝꯄꯠ ꯄꯠꯂꯦ, ꯄꯨꯝꯂꯦ, ꯃꯤꯅꯥꯏꯗꯒꯤ ꯃꯄꯨ ꯐꯥꯎꯕ, ꯃꯃꯩꯗꯒꯤ ꯃꯀꯣꯛ, ꯃꯈꯥꯗꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯑꯆꯨꯝꯕ ꯑꯃꯠꯇ ꯇꯧꯅꯗ꯭ꯔꯦ꯫ ꯁꯦꯟꯖꯥ ꯊꯨꯝꯖꯥ, ꯍꯥꯕꯤ ꯖꯥꯕꯤ, ꯑꯉꯝ ꯑꯉꯝꯕ ꯂꯥꯛꯅꯕ, ꯐꯣꯏꯅꯕ, ꯃꯨꯟꯅꯕ ꯁꯥ ꯉꯥꯒꯨꯝ ꯑꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ꯫ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯗꯧꯔꯤꯕ? ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕ? ꯑꯩꯗꯤ ꯕꯣꯝ ꯑꯣꯏꯅꯤꯡꯏ, ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯑꯦꯇꯣꯝ ꯕꯣꯝ, ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯅꯠꯇ꯭ꯔꯒ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯕꯣꯝ꯫ ꯃꯥꯂꯦꯝꯁꯦ ꯁꯤꯡꯀꯨꯞ ꯁꯥꯅ ꯊꯨꯒꯥꯏꯕ ꯉꯝꯒꯗꯕ, ꯄꯨꯝꯊꯨ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯗꯣ ꯄꯥꯝꯃꯤ꯫ ꯃꯔꯨꯞ, ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯃꯥꯂꯦꯝꯗꯨꯗ ꯅꯪ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯂꯩꯔꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯑꯑꯣꯟꯕꯗꯨꯗꯤ ꯄꯥꯝꯃꯤ꯫ ꯁꯤꯕꯒꯤ ꯋꯥ ꯇꯣꯛꯁꯦ, ꯍꯤꯡꯕꯒꯤ ꯋꯥ ꯈꯟꯅꯁꯦ꯫ ꯑꯃꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ꯫ ꯍꯤꯡꯕꯒꯤ ꯋꯥ? ꯍꯤꯡꯕ, ꯍꯤꯡꯕ, ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯣꯛ ꯆꯨꯡꯁꯤꯟꯅꯩ꯫ ꯍꯤꯡꯕꯒꯤ ꯎꯄꯥꯏ? ꯄꯥꯝꯕꯩ, ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯎꯄꯥꯏ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯔꯣ? ꯃꯍꯥꯛꯅ ꯈꯨꯝꯂꯛꯏ ꯏꯆꯪ ꯊꯧꯅ, ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯁꯥ ꯑꯣꯟꯕ ꯇꯥꯏ꯫ ꯁꯥ ꯃꯔꯛꯇ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯁꯥ ꯑꯣꯟꯕ తాꯏ꯫ ꯁꯥ ꯑꯣꯟꯕ? ꯈꯨꯗꯛꯇ ꯌꯦꯠꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯆꯦꯠꯄ ꯋꯥꯔꯦꯞ ꯂꯧꯅꯩ꯫ ꯑꯩꯈꯣꯏ ꯁꯥ ꯑꯣꯜꯂꯁꯤ, ꯁꯥ ꯑꯣꯜꯂꯁꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏ ꯁꯥ ꯑꯣꯜꯂꯦ꯫ ꯃꯃꯤꯠꯁꯤꯡꯗꯣ ꯆꯥꯛꯂꯤꯕ ꯑꯉꯥꯡꯕ ꯃꯩꯕꯨꯜ ꯑꯣꯟꯈ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯆꯣꯝꯂꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇꯒꯤ ꯇꯨꯝꯂꯕ ꯈꯨꯖꯤꯜꯁꯤꯡ ꯊꯤꯟꯗꯣꯔꯛꯂꯦ꯫ ꯑꯊꯧꯕ ꯃꯌꯥꯁꯤꯡ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯑꯣꯟꯈ꯭ꯔꯦ ꯃꯈꯣꯏ ꯍꯤꯡꯆꯥꯕ ꯁꯥ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯅ ꯏ ꯆꯨꯞꯂꯤ꯫ ꯑꯉꯥꯡꯕ ꯏꯔꯤꯛꯁꯤꯡ ꯊꯛꯂꯤ꯫ ꯑꯍꯤꯡꯕ ꯁꯥꯗꯣꯡꯁꯤꯡ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯤ꯫ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯈꯔꯦ꯫ ꯃꯩꯔꯥꯁꯪꯗꯒꯤ ꯑꯁꯣꯟꯕꯤ ꯃꯃꯥꯗꯣ ꯍꯜꯂꯛꯂꯤ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯇꯝꯍꯧꯔꯕ, ꯃꯥꯡꯒꯤ ꯄꯨꯟꯁꯤꯅ ꯇꯦꯟꯁꯤꯜꯂꯛꯂꯕꯤ ꯃꯍꯥꯛꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯔꯤ꯫ ꯌꯨꯝꯗꯕꯨ ꯍꯜꯂꯛꯂꯝꯒꯗ꯭ꯔꯥ? ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯅꯤ? ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯗꯕ ꯃꯤꯄꯥꯏꯖꯩ꯫ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ, ꯀꯗꯣꯝꯗꯒꯤ ꯁꯥꯍꯤꯡ ꯉꯥꯍꯤꯡꯒꯤ ꯌꯥꯛꯂꯕ ꯃꯅꯝꯅꯣ ꯅꯥꯇꯣꯟꯗ ꯕꯪ ꯐꯥꯎꯔꯛꯏ꯫ ꯃꯆꯥꯒꯤ ꯀꯥ ꯊꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯍꯥꯔꯥ? ꯃꯃꯤꯠꯃꯛꯅ ꯎꯔꯤꯕꯗꯨꯕꯨ ꯊꯥꯖꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ? ꯃꯍꯥꯛꯀꯤ ꯃꯆꯥꯃꯛꯅ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯣꯜꯂꯝꯂꯕ? ꯃꯆꯤꯟꯗ ꯁꯥꯍꯤꯡ ꯆꯥꯕꯒꯤ ꯀꯪꯁꯤꯜꯂꯕ ꯏꯔꯤꯛꯁꯤꯡ ꯃꯨꯁꯤꯟ ꯃꯨꯅ ꯄꯛꯂꯤꯕꯗꯨꯁꯨ ꯎꯔꯛꯏ꯫ ꯃꯃꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯑꯃꯨꯛ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯔꯤꯕꯁꯦ? ꯍꯥ? ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯥꯡꯗ ꯎꯠꯂꯤꯕ ꯁꯛꯇꯝꯁꯦ? ꯀꯔꯤꯅꯣ? ꯃꯃꯩ ꯅꯦꯠꯂꯨꯔꯕꯤ ꯇꯥꯡꯖ ꯂꯤꯟꯒꯨꯝ ꯈꯨ ꯈꯨ ꯀꯥꯝꯂꯛꯏ꯫ ꯅꯪ ꯁꯥ ꯑꯣꯜꯂꯕ? ꯁꯥꯍꯤꯡ ꯆꯥꯔꯕ? ꯑꯣ, ꯁꯥꯍꯤꯡ ꯆꯥꯕꯗꯣ? ꯉꯔꯪ ꯉꯔꯪ ꯉꯪꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯁꯥ ꯑꯣꯜꯂꯕꯅꯤ꯫ ꯁꯖꯤ ꯑꯣꯏꯅ ꯀꯔꯝꯅ ꯎꯃꯪꯁꯤꯡꯗ ꯍꯤꯡꯕ ꯉꯝꯒꯅꯤ? ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯀꯩ ꯑꯣꯏꯕ ꯇꯥꯏ? ꯅꯣꯡꯁꯥ ꯑꯣꯏꯕ ꯇꯥꯏ꯫ ꯑꯉꯝ ꯑꯉꯝꯕ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯇꯥꯏ꯫ ꯃꯁꯦ ꯎꯃꯪꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯤ ꯑꯣꯏꯅ ꯁꯥ ꯃꯔꯛꯇ ꯍꯤꯡꯕ ꯈꯛ ꯑꯣꯏꯊꯣꯛꯇꯦ ꯏꯃꯥ꯫ ꯃꯥꯂꯦꯝꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯗꯔꯦ꯫ ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯔꯦ꯫ ꯃꯤ ꯃꯥꯟꯕ ꯁꯥ ꯉꯥꯛꯇꯅꯤ, ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯉꯥꯛꯇ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥꯗꯣ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯏ꯫ ꯈꯪꯗꯦ, ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯃꯤ ꯑꯣꯏꯌꯨ, ꯃꯤ ꯑꯣꯏꯌꯨ, ꯃꯤ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ, ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯨ꯫ ꯂꯥꯡꯕꯟ ꯎꯆꯤ ꯈꯣꯏꯒꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯂꯛꯏ꯫ ꯃꯤ ꯑꯣꯏꯌꯨ, ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯨ꯫ ꯃꯃꯩꯗꯗꯤ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯛꯏ, ꯑꯃꯨꯛ ꯃꯤ ꯑꯣꯏꯅ꯫ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯑꯏꯕ ꯃꯌꯦꯡꯕꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫